Sahitya Seva Samiti Kakching gi Khorirol gi Manasing Laothokhre. Seva Samiti Kakching Manipur gi Yangkai Nipan Suba Mapok Kumon Thoramga Loinana Samiti asina chahi khudingi oina piba Khorirol gi Manasing ngasi Laothokhre. Kakching Fausupat Laikai da Laiba Library and Information Center Kakching gi Mipunsang da Pangthokhiba Thoramadda Longjam Joy Chandra Vice Chairman Jawaharlal Nehru Manipur Dance Academy Imphal na Athoiba Mithong Khetribir Sahitya Academy Awardee President Sahitya Seva Samiti Kakching Manipur na Thauram Mapu amasung Yumnam Ibomcha Sahitya Academy Awardee na akhannaba lengbirakpa oina saruk yaki. Ngasi Laothokhre Manasing adudi Yambem Satyana katpa wareng amasung criticism gi lairik ta piba Yambem Mani Sahitya Mana English ingani kun marida anganba khunaida nupigi saktam hairiba lairik asigi aiba Dr. Khetrimayum Santa Kakching da Yendrembam Tabopina katpa novel amasung short story gi lairik ta piba mana Yendrembam Surlata Purskar English ingani kun marina 71 gi nganu thangong haina mingthonba wasem wari novel asigi aiba E.S. Sundar Hianglamda laibada Chingkhu Moirang Laimaning Sing Kabidas Mana English ingani kun marina Imagi Kaithel Sairengi aiba Tongbram Amarjit Thangada Khetrimayum Chaubana katpa atop londagi Manipuri da handokpa lairik ta piba Khetrimayum Chauba Translation Award English ingani kun marina N. Frank ke lairik pu Manipuri da Laishabi Macha amagi diary haina handokpa lairik ki handokloi aiba Nongaithem Kiran Kumar Imphal Khetrimayum Birna katpa Manipur gi mapanda khunda leita duna laikhraba Manipuri aiba aibida piba mana Khetrimayum Nalini Sahitya Mana English ingani kun marina Hinglamge Nasung Langi Sairengi lairik aiba Thokchom Anjana Kasar Assamda laibida aduga Dr. Yendrembam Sangitana katpa autobiography biography lamkoiwari amadi drama gi lairik ta piba Yendrembam Godahar Ningsing Mana English ingani kun marina Nungsibi Japan gi aiba Sarat Chandra Thiamda khutsinnakhre Manasing asida sel oina lupa lising tara amadi inafi amamam amasung sakhangche amamam yauri ngasi mana Laothokhpagi thawramaduga mari lainana samiti asina puthokpa chumthangi humfutaret suba masing fongba Manipur ngamkhai ngaknaba hotnabada thawai katkraba amadi khun ngakpagi thaudang lauriba singi mafamda minute ani tumina leptuna ikai khumnaba utpa amasung laikhidraba aiba Sahitya Academy Awardee amasung chumthangi editor su oiramba maibam nabakishore amasung saknairaba aiba Pukhrambam Kunjogi maramda mathang sitna Dr. Chirom Rajketan amadi Kakching Samarjit na wangangba thoram singsu pangthokhi